Heirokta leiriba apunba club ke Periphery Protection Force PPF na Matam Khara ki oina Meeyam Dagi Mateng Louraroi HAINA Ppf ke LUCHINGPUREL ROSHAN THOUNAOJAM na KHANGHALLAKLI Hiram asiga mari leingana Ppf na press thadorokpa video message samada ROSHAN THOUNAOJAM na hai Periphery Protection Force Ppf Heirokta thajaba amaka loinana tongan mafum kayadagi mateng panglakpa singbu Ppf na yamna ikai khumnaba utli adubo mateng pangba lakliba sing chayitnabadagi Ppf ta matam manglakpa kaya thoklakpana tasengna lan yawnaba hotnajariba lanmi singda moral down tawhanbana maram oiraka mateng pangnaba hotnabada miyamda awaba piba manba mongda senkhai tumkhai kya tawduna nongmagi suraga chariba lairaba miyamda hen awaba pibagi mami ama tarakle Masida sunatan lambi sorokta sel yamna toina khaiba asinaso hena lambi chaliba singda khudong chadaba pibana warau narakpa penadaba kaya yaurakle amromda mateng pangbaki mingda kumai amagumna lakpa kaya su yaudaba nate masigi khudong chab lauraga miyoi kharana mateng hena fangaunaba lanmi saba kaya amaso thoraknaba maram oirakle asiguma fibam masi PPF na lumna Laubana nungnang mapoi miyamna su nongmagi suraga chariba lairaba miyamda awaba piroidaba lambi thiraga mateng pangbiu maram sing asina PPF na matam kharadi Meeyam Dagi Mateng Louraroi masi Meeyam Dagi Mateng adubu latnaba nati haina su mahakna makatana fongduke aduga kanagumana thamoi sengna mateng pangbige haiba leiba taragadi hauji awat pa kaya ama mayoknariba khudong chadaba khoida awat apa leiriba khulaigi amadi marugi mateng oina pangbiba lakpa taragadi akhoi taram na oksagani loina na akhoina karigumba tangai phadaba mathong tarakba singdi akhoi madugi damakta matang matam chana mayamgi mafamda adagi kana daga tabam gi mafamda akhoi mateng dijarake madugi matang do ina hapiu matam kharagi oina di sigumna basai na basingsi ukna na bagi adagi akhoida wakhan khangadaba matam adagi akhoida lan changadabagi idea puthokadabagi lanjang yatnaba forum pumit sinnanabagi matam du pibi bo oina mayamna akhoida haijari basimatangdi matam kharagi oina yabigani haibagi asetpasu thajaba thamjari aduga hairiba khudingmaksida mayamna ona tainaba adu ada amata khanbiganu tangai phadabagi akhoi committee na Periphery Protection Force PPF ki committee na kupna khannarakanda masi miyamgi mangda lauthoksabani masida miyamna su waro biroe haina Periphery Protection Force ki maikei Heirok ki maikei dagi hanhana miyamna khanganjagi